Nupa nupi animak logi mityeng da right chap manai haina constitution na piri adubu matamga chunadraba society ge akhuba chana pathap asina lamdam asigi nupi singbu phajin punsinduna thambibagum tauri hiramasida paudam ama Malem Pumbada Haukiba December Gitarada Equality Haina Nungi Oiba Wakalonda International Human Rights Day Pangtoknaki Lamdam Asida Su Palan Tauram Pangtoki Adubu Numid Asida Nupi Ama Namfuda Luhongki Bagi video ama social media platforms Singda Sandoraki Numid Adugi Matung Tarak Pada Su Nupi Ama Butawaina Lautuna Raga Chenbi Bani Haibagi Tokdok Ama Toki Loinana Jingna Ningai Oiba Maongda Nupi Ama Thori Yanduna Sirambagi Tokdok Sing Matang Toki अकोगी सोशल मीडिया दा वायरल होइबा लुहोंबगी कोई कैना नुपी अमना कुंदो थदतबगी वारी अकोई अकोगी सोफिया राजकुमारी कौबी नॉर्थ ईस्ट वुमेन नेटवर्क इतागी अकोगी फाउंडर अदुगा चेयरपर्सन अकोई कमीशन दा केस रजिस्टर अमा तौदुना अकोई कमीशन केस रिसीव तौजरे ऑब्जर्वेशन तौजरी अदुगा अतोपा रिसोर्स कयादगिसु अकोई रिपोर्ट कलेक्ट तौजरी Nupi nupa nimag logi miyengda rights manay haina constitution na pirabasu society ki chatna pathapna lamdam asigi nupi singbu fazin punsinduna thambagum tauri lona thaudo ama thoklaba matung ngakpi senbiba asina yaribra nupi oibi singi mafamda nungai taba thaudok thoktuna ba kari thorang paikhat kadage haiba asida mai onsinba matam oirakli victim oiduna lairiba nupi aduda oina onsinduna nangdi kari gi chatluri nangdi kari gi section haute haituna question taw masibu kawi victim blaming masi yamna langani maramdi nupa haimsi miyoi ba mo oibagi mangota chachaba gun yawi bani achum aran khangi bani reasoning power lai bani maduna rape haibasi phatte nupi ama bukhara ga log asi lali haibasi khangi bani masi khangaga haidi perpetrator amana masi gi thabak sinje tawragadi masi gi tawriba miyoi adu magi morality to ina question tawbun thokpani masi tawba yai haina khalliba wakhalon adubu ina question tawbun thokpani Nupi nupabu manaba miyengda yengbiba haiba asida imung amagi chawraba thodang lei Kuiraba matamdagi chanaduna laklaba chanabising adu matam asiga chanadre matam asida yamna maru oirakliba asi gender sensitization ni ekoi nupi gi empower tong na bagi damak ta ekoi commission ni lepjari bani adu oiraga su nupa victim kaya masu commission ni lakpa da ekoi thimna jai aduna maram oiraga ekoi na nupi khakta da counseling to ban nataba awareness pi ban nataba nupa macha singchi su nupi singchi ka sak manana haidi nupa ma oina macha nupa ma oina aduga macha nupi ma oina nongmadi makoi su samaj gi society sigi कोई मतिक चाबा मिसक अमम ओइरगा कोई चौखटपा सोसाइटी अमा सेम्बा हाय पीसे लेरिबने नुपीदी नुंदांग कोइबा फत्ते सतपा फत्ते अदगिदी लेकागी नुपाना वारि साबा फत्ते युमदगी मपान थोक्तना मने मकुगी सेवा तौबदा मकोक समचेत हातपा संजिदबी नुपाना हाना सैबा खोपदा खुमदबी फुबा चैरसु अदुम मागी नुपासी मिनुबा लाइनिगाय खलगा हाइबा इनबो ओइबा गायना हाइबसे matamsigadi chanadre haibadi madu khogi thaina 33 AD da yam leading century kaya mamangda semgiba framework tugi through the nupi ji aphaba phattaba yengadi ngasigi modern days gi nupi singdi marwena modern women singdi chanaroi khali Thokdok amagi victim oiraba miyoi amada amuk maral season bibagi thawong asi lepa mathau tari nupi singna karigidamak akiba amaga loina na hingadawribano nupi oiba law adagi organization mayam kaya laikre domestic violence adagi rape victim kaya bu mating pangani haina madu laire haidana su access to bongam de nupi kaya na mashigi maram ai hak ko hajo haragadi victim blaming asina achoba maram ama oire na khanjai maram di Michelle Foundation da victim mayam approach tawko matamda koina haibase justice pigani haina lairiba system asida approach tawko matamda nangdi ka dobagi chaluri adudi haina adugumba question mayam tawrpasina maram oiduna discourage tawi aduna amuka hanna chatuna moigadagi mating logo ngamdi report tawbodasu akiba moida phawi blame tawkani haibagi maram asina Nupi singna makhoida piriba rights sing adu matik chana fangnanaba fazin ponsinduna thamlibagi maram adu thidoktuna thengnaba amadi semdokpagi tangai fadaba leiri Impact News ki damak Joyce Wisham Imphal